Good evening, Ma'am. Jari North East Window TV ki dialogue ta mideng ta biriba puno putaram nok jari. Ngasi ki dialogue ki thamjariba topic si government celebrates 5th Inner Line Permit ILP Day in their Bloc protest in Delhi. Akogi ngasi si Manipur lamdam mesta habatare Inner Line Permit si akoina chatna kibagi mangarak su boina madugi celebration government na akogi si dum state ki thak da pangthoi duga basida akogi chief minister amasung tongan ba akogi leader sing akogi intellectual mayam ama saruk yadana the honorable chief minister su inner line permit se thamna bo honarak pada masida thengna khiba awaba mayam ama adug masi karamna khoina sida phangaki ba haiba tare adegidi mamang government sing leiding adigi tobidna tawramba thabak sing aduga state sida loishendana leiramba madu kanna honarakanda sigumba ngasi gip kano si phawa thak si phawa lakpa magi through the process haiba tare thengnarakpa mayam gi mafam kano sing warol sing mayam ama khoi gi thamki loinana abaromda khoi si India Bloc na parliament session su phamingai marak sida khoi hana phamgani na tawrambadu jandramanta da khoi gi wakat mi phamgani tawrambadu ayaba pirakti haiba de yaithokun leira matungda phamakanda manipur gi leide ba hujiki irang si gi haiba tare masigi matang da kholau kyal laudna mayam pukhatana tawbi wafam sima leide aduna somna klomda akoigi manga soba inner line permit chana ki big state sida akoigi celebrate tawba and on the other hand akoigi Delhi dana Manipur da huji cha iba mai loisindana leide ba issue mayam sig marak ta haiba tare achauba issue ma oidi ba se hujik thoi ba se illegal immigrant haiba tare border across the border phaujil akanda masana achauba akoigi havoc ma thon ba haiba tare masigi matang da sigumba sing ki loina pukhatla kanda akoigi da wakat mi phambagi adagidi akoigi Iran ki lotion na bagi haiba tare meeting tingsin na ba center ki makok maru oiba singi sigi form sima leidi aduna akoi nakana ani sida meeting thamakanda ngasi khana naina na bagi topic si pukachabani khana naina ba sida ko saruk yabi na bai damakta ko studio da lengsin den lebira ka komna chejba panelists sing di ahan bada koi ki senior journalist Chabungba Birendra oza North Window TV ki studio da taram nokcheri adi suba panelist on lengsin bidibasi koi ki APP gi coordinator in thakai pu bidibo oza Bishwanath Thingnam oza bu taram nokcheri adagi akoi ahum suba panelist oina tena matam gi matungda akoi join tawbiragani BJP ki spokesperson Suresh kumar ahan bagi sei oza Bishwanath lakcheke oza akoi gi maroina hujik haiba tare ai gi introductory note so pet highlight tawjaki bada ngasi maksi akoigi Manipur thoiba irang sigi loishinana bagi meeting changba wat pa haiba tare akoigi hana prime minister gi PM office ta unana bagi damakta akoigi appointment lobada phangdraga su ngasidi akoigi appointment phangba phangdaba kholau si parliament session phaminge manung sida haiba tare akoigi loina miyam da khanghan ba masung masigi kari meeting chingsilak pa ya ba haibana chingba dugi potu bukhatna bai damakta India Bloc na ngasi si akoi wakat mi famdana tawre duga somna klomdana akoigi kanogi manga suba inner line permit state sidai da akoigi chana ki bagi haiba tare masigi celebration tawri kano sida thoram masida lamda masigi chief minister na offer marol mayam ama koi thame haiba tare ko ningsing ba yabasi border fencing tawbiram daba FMR chathok changsin ya halaga free da thanamba adagi afaspa thanamba le mayam sida sukimatik praja mayam sina awaba mayam ama koi gi thengnaraga lakhiba masi koina kamaina phangaki ba haibna chingba mayam ama supalle haiba tare aduga koi gi hotna iba masi koina khangadabani dugu mamangi da leiriba government singna akoigi maram chaba issue sing maram chana tawragadi akoigi kaidoboi praja se wadori bano aduga asoka panchu nangoi haibna jingwa phom mayam stham haiba tare aigi sigi details wena mathang dum round dai puthok charake lake overall wena wajanga sigi akoigi somda celebrate tawri ba at the same time asomda India Bloc ki phami ba meeting ani sia adu koi illegal issue si one of the akoigi kanodi ngasigi hujik thoiba irang sigi achongba kanu omne haiba tare punamak si pukhalaga anda akoigi laubagi pot ama leiri duga ngasi mangna ILP si chatna ki bagi akoi si yam chumna kanu tawrabra chatnarabra effective oirabra haibagi wahamtuna akoigi nakanamra matham khara kanda ahan bagi no overall se jai kan bi eng tham bi ning uja thagatsari surbala ahan maktada Manipur gi miyam ngasigi North East dialogue pu miyang tabiri pu khudingmak ai ikai khumna jaba utrage loina na aiga ngasigi panelist oina lengsin biriba koigi yamba senior journalist tamo Chabungba Birendra tamo su ai ikai khumna utrage
Hojiki hangbiriba wafam sida koigi question si ani ni amana ngasi si state government na fifth koigi ILP sahi manga surakpagi satnarakpa sahi manga surakpagi thauram mama koigi city convention da koi pangthokhiba sima and another amana koigi India bloc na Delhi gi koigi jantar mantar da permission Pangdana, Akoigi, Bibi Raktana, Manipurgi, Hojik Oiriba, Akoigi, Tangdu Laita Draba, Santi Laitraba, Mioibagi, Hingbagi, Hak Laitraba, Adugum Lava, Mai Hona, Saiba, Matamsida, Parliamentary session Pumming Sida, Akoi, Manipur, Miamgi Kolausi, Puraga, Akoi, Delida, Akoigi, Honorable, Akoigi, Prime Minister, Home Minister, Akoi, Indiagi, Langaksida, Akoi, Khongjang nama Jangsilaga Manipur Miamgi Kholau Laurugani Adumangni ngasi India bloc na akoigi Delhi da pangthokibasi ngasai pung amadagi hawgibani aduga pangthokbasida akoigi India bloc ki tongan ba akoigi maruoi ba central gi lusingbasing loina na member of parliament oina leibiriba honorable MPs mayam ama saru yaraga ngasi gi adugum laba akoigi protest se akoi Bharat Sarkar gi mayokta akoi sanction jabani ada laiba akoi gi turning point si kaino haiba matamda July gi tang ahum dagi Manipur da satharaki ba hingsa sida akoi gi India bloc na laujaba akoi thodang khara gaktang ai ngasi gi akoi gi magi chronology haitare adugi tangkaksima ga ai akoi Manipur gi miam dai thamjage Akoi July ki tang ahum dagi birang si thokpa haure haurappadagi na akoi gi kui dana akoi Delhi da more than akoi gi 25 days India bloc ki lusingba mayam si sangaga haurappada ngairi ngisida Manipur gi adugum laba akoi gi Kanglup ani gi marakta thoglaiba adugumba akoi gi irang si laksin nananabagi dambak Prime Minister unage adagi Home Minister unajage haidana akoi ji Delhi da akoi station tawraga akoi Prime Minister unanabagi dambak permission je akoi ngairaga matamdu da laijarubani mai samaksu yaujarui tawbatabu Prime Minister gi unabagi permission du phangdana akoi Prime Minister si matamdu da akoi gi USA da akoi gi tour ama chatnabagi damakta adu maina ready tawre akoi Prime Minister unabagi ayabasi pibi rakhidabani adagi akoi si matang Manipur da amu akoi gi tonganba protest kaya matamdu da su Delhi da akoi India bloc na sinjaraga akoi gi tongan ba Delhi da lairiba diaspora tongan ba akoi gi organization sing lairiba mayam siga pullaga akoi protest pangthoktana akoi gi meeting pangthoktana Manipur gi irang sigi matangda akoi gi tangdu laitaba Manipur ama lanabagi damak ngalingai matam sida akoi na lawjaramba India bloc na lawjaramba thodang se sini matamdu da akoi gi mingoina panjarabada akoi hujik akoi gi congress ki akoi gi CLP leader oina leibiriba akoi gi okram babung ibobi masa yauna akoi gi north east ki lairiba adugumaba akoigi Home Minister ga unabagi program amagakta babung masa yauna yaurubada babungna Manipur si hojik lairiba phibam sida aduki matik yamna koi tangdu laita daba mioi lan thum punsi kaya ama mangak pasigi matangda Home Minister na preside tawbadung meeting du da wafamji pukhanabagi damak akoi all political party gi meeting dani adu maina thambiruba matam sida honorable matam Home Minister na Mr. Ibobi please wait I will give you more time haina hairaga minute amagumba wasi ngangalaga adu maina makhata na su kaurakhide adu main tawraga akoi gi meeting du da akoi gi wangang na bugi tanja se pibi rakhidana lakpaduna hojik phawba adum India bloc na akoi gi Manipur da oiriba situation sida akoi taknabagi tanpham ama adum lawraga koina lakpase ngasi maksu akoi lawjaraga lai tawbatabu laibak thibadi Bharat ki lairiba BJP na lusingba adugumba NDA gi lengaksina akoi gi tabidaba loinana Manipur gi lairiba state government ki oiba adugumba akoi gi MLA minister mayam na satlab hawbada unasi haibagi ayaba baw pibiraktabase masi yamna sengna akoi gi
party gi natana prime minister haibasidi masi all india bharat pumbagi adugumba akoi lusing bani bharat sibu lamjing ga puriba akoi mayon chummiba lusing ba amaneba adu etadi party gi khenaba thamdana every citizen every political party khudingmaki akoi wakat kholau haijabase marks tabi from toi haiba wapam sima ai adum ai thamjage anbada aduga loinana hojik akoi gi inner line permit ki matang se aina sumna ujabada ngasimak pangthokpa thoromsi ko inner line permit system satnabasi manipur gi oina iramdam sigi oina koi adugi matik laibak phavani manipur gi praja section khuding makna haugiba sahi kaya dagi sigi permit line system ji satna hananabagi kholau kaya laurga lakhibani akoi hojik chu koi satnaraga leiri ada laksaningi ba wafamdi 5th anniversary pangthok pase ngasai pangthokpam ju thoi akoi gi harauba nungaiba akoi gi permit tu phangbagi damak manipuri oin ama oina akoi gi mitop that means bharat ki atopa state tagi lakpa misak singji sangakpada hojiki permit chi paidragadi moida ayaba se pidabani adugi system du sakna nanabagi damukda kholau kaya laurga lakhibani lakhibasida inner line permit system satnabase masimak akoigi manipuri khudingmaki laibak phabani tobutabu hojiki leiriba irang sigi matang sida hojik leiriba laingak sina kari thabak paikhatlige haiba question nama koi manipur gi miyamna soina hangnabirang ganeba ada paikhatliba thabak se haugi ba sahi manga gi mamang da satnagi ba koi gi inner line permit system se masigi nungaibagi anniversary pangthokpa masi tare ne aina khanjabada hojik ki leiriba tang ahum dagina sathariba khoi mai hongna chaba manipur gi irang sigi manung sida leiriba state ki lengakna kari kari thabak paikhat pirage aina manipur miyamna hangakpada paukhum ma thamba yana nabagi damak miyamna wana khongjang kaya sangsil laga khoi mairoi ama phawba matamdu da leigidabani sapum robin hood adugumba inausi leigidabagi maisak milugi pirang kangbal oidringegi adugumba ningsingbagi tangkak kayana ima kayagi civil society organization kayagi satra kaya lerik lesu tamong khangduna lauraba matamda manipur da inner line permit system se lakhibana sigi inner line permit system lakhibase masi yes BJP lengangna panba matamda permit system ji pibi rakhibani tawbutabu piraiba sigi magi kamaina piraibuno haibasi akoina nainaba amagakso akoi changeba citizenship amendment bill matamduda akoi citizenship amendment act haina ongiba miyamgi adugumba iewama hairiba act mayokta maruina akoi manipurda akoi kholau kaya laubase haurakibani matamsida citizenship amendment bill si 2019 da bill number 370 of 2019 date 9 December 2019 da honorable home minister Amit Shah na introduce tobi kibani introduce tawraba matung da hairiba bill se marirak read togi bani adugi matung date 10 12 2019 da Lok Sabha da pass togibani and then 11 hek nongambada Rajya Sabha da puthoga pass tograga date 10 January 2020 dagi hairiba citizenship amendment bill se ek oinas olaga Bharat ta satnabaji haurakibane ek sida maru na haibasi mapanda gi Bharat ta lakwa miyoising karamba Muslim natabasing ek sina citizenship pigani haibani matamdu da citizenship akogi bill se da puthora ki bajar ek sida pass tor ki base aduna ngasai Hindus
Sikh, Buddhist, Jains, Paris, amadi Christian na singba tongan religious ki kanglup sing je atopa lebak tagi sangakpa sigi kanglup ki mioi jingdi Bharat ta leiba matamda Bharat ki nagarik ama oina recognize tawdani haiba ne aduju karam matamda 2000 akoigi election parliament ki election yamna namna leiraba matamda akoigi election gi voting campaign namagumna citizen amendment act se matamdu da pass tawgiba ne tawro matungda Manipur da Iran hore haurakpadagi di hais Manipur gi Iran si namdadaba yaroi adu itadi akoi citizen amendment act siga kariga sinnaba tai haina puthorappa matamda inner line permit system jiga sinnaba tagiba ne matamdu da miyam kaunagi inner line permit system satna nanaba honarapada JC ILPS na logiba thodang friends na logiba thodang satra sangstan maira paibi miyam na logiba thodang lu kauthoga pirak khiban numittu da tongan ba Manipur gi mafung kaya da akoi thaban bawa chong gi banab aduna adugumlaba inner line permit system do hojik yengbi yob Manipur je da implement tawre sahi manga implementation tawre si kamaina akoi hana leirambadagi kamaina lokthokibano haiba matamda former chief commissioner oiramba akoi gi Himat Singh gi matamdu da 18th November 1950 da akoi gi official oina high rivasi akoina Bengal Eastern Frontier Regulation 1973 Regulation 5 of 1873 je si adumaina lokthoga Manipur da akoi Bharat ki leiriba atop maphamgi adugumba citizen sing changthok changsin chawbada free movement se ayaba si piram banaba aduna adugi hek piram badugi matungda Bharat ki leiriba state singi manungda matamduda Arunachal Pradesh Nagaland amadi Mizoram di inner line permit system je hanadagi satnaraga laeba marisuba state oina koi gi Manipur si lakhibani tawbutabu aina panjaning badi inner line permit system ji satna halakna ba hotna gida Manipur gi miyamna saitheng saina kaya phamraga permit system je Manipur da purakhibani tawbutabu matamdugi government to India laya ki oibnina Parliament pass toro matungda akoi president na date 11/12/2019 akoi gi high akoi gi Bengal Eastern Frontier Regulation Act se masi akoi gi India number SO 4433 clause E da adumain toroga president ayaba piraga Manipur da inner line permit system de satna rakhibani haibase sima ai thamjage adugai mati amaga high river system jida category mari ni akoina permit piri se hadi Bharat ki leiriba atopa citizen sing sina samukpada Manipur da akoina piriba permit system je mari ni special category haibama regular permit haibama temporary permit haibama labor permit haibama adu ngasai sigi marak sida permit paidaba mayam ama Manipur da leiramba se si ai isamak yauna akoigi Manipur gi leiriba imphal mayon sida aina sumna drive chathajaba matamda sahi tara kungi mamangdagi leirak aba indigenous people nataba still inner line permit system paidaba sa agogi kaini post office ki aswai parengi leiriba dukan jingi da leiriba jingi da ne hobi chodum yauri aduna implementation je fajana mapung pana salan minaba hona biu aibo wafam simatanga ai lengak ta pukse ILP channel rakpa chahi manga sure lamda masida to botabu yamnamok phai mahi chatna bese duga lakningi badi kari kari akoi gi thabak sing se paikhat pirabage haiba wafam ji chaung lai ngasi makso ko gi indigenous people la tabate pane changkhila kan chahi di myamam leira ba ILP gi kanu si paidana haiba tare paidana ko gi yam kom thok na leiba myamam su yaure duna masi kadai phau effective oina chatna ra ba haiba tare akoi gi sigi pose haiba wahang sem su chaung na hange duga akoi gi masi laki bese tasengna hairakanda akoi gi miyam gi apun bagi haiba tare akoi gi wana phangki ba hotna rakpa dugi process mayam dum su leire duga koi jan thambiri si tasengna hairakanda laki basi akoi gi kepse sigi matungna CAA sigi
Citizen Amendment Act sigi mahut sinana ba haiba tare mayam gi praja sing sigi kani hausin namthana ba haiba tare magi mahut sinara kana sumaina pi gi be wafam sisu leire aduna khoi gi ngasi ngasi ma pangtho iba manga suba ILP chana ki be thoram masita sengna khoi gi lamdam masida hujik irang kana tho iba mai hauri ba marak sei da khoi gi paukhum ma pi ba yana ba khoi gi pangthok pra ba wahang sim su thambi riam ngai je ai oza birendra dam lak tige oza khoi som da 5th ILP day celebrate tori lengak sina khoi gi state ki thakta loina somda na khoi gi kano gi India Bloc na khoi gi New Delhi da khoi gi protest atha be thabak se leiri sahi ani fazal ka dor ba irang sida ja khoi gi tungan ba political party sing lo ra iba khoi gi thodang si kamai jeng be kani meeting thambi ngi oza Bema Surbala Sagachari Aiga Pamina Zariba Aam Aadmi Party ki convener ki thopu biriba Learned brother Bishwanath Pusu channel asigi kutang da yang biriba isinina khwai khuding mo pusu khurumjari Bema huchume ngasi si Manipur da inner line permit system chana rakhibagi chahi manga surakpagi thorum mama pangthokre at the same time INDA Bloc na Jantar Mantar da Manipur da thoi ba irang siga mari lenana Bharat Sarkar da asauba pressure ma saphu ma pi bangam na ba haidana khongjang kaya sangsan na ba sem sadana lakhibadugi mahaya moina ngasi si Delhi da pangthokre chummi tawadabu Manipur dana inner line permit system chana kibagi hogdo kibagi nasi chahi manga pharak pagi thoram at the same time Delhi dana Congress yauna INDIA gi block to yauri ba kangbo singge apunba khongjang ama aina thamjaning ba wafam khatang le Ganatantra haiba parliamentary form of government haiba sidadi miyam jina miyam gi mihut si khalle Howsik tholoi ba wafam se why inner line permit system required in the state of Manipur and how the government has taken a decision to implement it and how it is to be implemented for the protection of what and whom which karam ba kari ngak na ba aigi economy ngak na bara aigi identity ngak na bara aigi culture ngak na bara aigi ipai puna thambiramba chakhut pagi seveta du maring marang dana na bagi damakta inner line permit system se ngasagi official oina travel khogi traveler singda sarkar gi oiba legalize oiba mawongda adugumba piba pass makhala ama oina sumaina sanahle ibungna laksaning ba wafamdi phare in Manipur da inner line permit system chatnare tawbadabu mamangai itihas ki matamdagi sum phakalakpada nupi langi ihowdagi hawraga ngasi phawbasida ganatantra haibasida akoina ihow ma sangsandraba punsi kaya ma kathoktraba punsi kaya si kathoga ihow kaya mayok naraga saitheng saina kaya phangaga kholau kaya lauraga matam kaya changhalaga ganatantra dadi khogi lauriba changjaliba khongjang duki pantung bamsi mahi ji sabadong taweba akoina inner line permit system si Manipur da chatna nabagi damakta honaba matamda matamduda satragi mahiro singe achauba ihau lakhiba civil organization mayam amagi imaibel maira paibi mayam amagi punsi mangiba kayani matamduda awa ana chetheng phangkiba su kayamani aduna ganatantra dadi akoina punsibu kathoktraba ihaubu changchandraba kholaubu laugdraba khongjangbu changchandragadi changchaliba khongjang chigi panthung phamse mahaiji icha chadaba dongna tawi aduna yamna laibak thibadi ngasi budi akoina inner line permit system je sanaraktana punsi khara mamangrasu kathok pigiba punsi sing aduna ngasi di khudol ama oina tungda lakadaba mirol singsi kannanabagi pambai ama oina inner line permit system se Manipur da sana halakibasi si asigi damakta di
we really admire the government ko. Maybe BJP government or Congress ki government OBI, any other government OBI. Masi lamdam sida layriba akogi isaktam, akogi ifurup, haidi zik railway si lakpa kongsang yoksalabani pochai puba kogi train yoksalapasi mi pubasu kongsang bog yora amme irang si hek haurakibadagidi kongsangdagi chelamba train si hojikti silchargi arunachal haiba mafamdudagi chenba hokre hojik si mi puba train si kongsangdagi chenba lepkre madugi mahutta pot puba train si di tilhau porakani aduga Food Corporation of India gi FCI gi cheng porakani sumai tawdana kongsang si yoksale hojik ILP gi maru oiba tangkak ama khak lae hojik immigration checkpost ILP gi damakta akhana na thamisi highway ani amana Imphal Dimapur ki Mau Geta amana Imphal Jiribam lambi gi Jirighat khogi Manipur gi saruk sida immigration checkpost sing silai makhogi mapalom degi changakpa mi singsi inner karigumba thaba amagi oiro inner line permit system si mafam dudagi kaktraba in aeroplane da lakpage so Imphal airport ta police mayam ama leidana moi laibasing dugi verification tawdana document check tawdana yamna strictly tawi ko masida akoina thamningi ba wafamdi train changaka dore adigi north khogi south east ASEAN highway ki number 1 lambi se ek is policy ki makhada masi Southeast Asian countries singa samnana bagi damakta pandam mamada Manipur si phawra ga lambi se semba hore madugi kari haisige pandam mamada hojik si inner line permit system hogdorok pasina akogi ifurup akogi isaktam akogi history se khajiktan ngak na bo hona badamasi pambay amadi oigani nan aina khanjai ko tawbadabu iyoma hek changjandra punsi kaya ama kathoktraba awa na kaya man nangdragadi iyo phangdaba khogi pandam du phangdaba dong na tawbase masidi yam thina laibak thibane ne khali ko aina khanjaba matamda aduna what we need ngasai matam prithvi sidi since the world is rapidly changing ko prithvi sidi ahong basi yam thuna lai hajariba ahong ba lai basigi matung ina we need a versatile leader tungda kari orak pa yai after few years what may be the situation of Manipur gi pibam kari oibe yai akhoi gi civilization da kari oirak pa yai adudagi akhoi gi economy da kari oirak pa yai haibana chingba puna maksing si phajana sana mangam sana ubangamba adugumba leaders sing adudi akhoi darkar oyene khali adugumba leaders se haukiba matam dagi sum leirakhiba those leaders who have been elected by us akhoi gi mihut ni haidana khangat khraba mayam sing dugi maraktagi asigumba mangam sana far reaching consequences tungda lakadaba sing sida kari oirapa yage haibadu mangam sana uhogdaba mayam ama yaurokpadagi miyam gi ihogje he thola akanda dabi ji he taleba asuna dabi ji tanbagi mohota mathangi sahide di si orak pe train la adi sinmi mayam ama changok pe train de pusala iba pokoi pochai mayam sing si kanana allot tobigani madu awai bu kulina tawgadra karamba leveler na skill level adigi makhal mayam leiri sing dugi marak sing dugi tawgadra moi mayam ji to changjal agadi akoi phibamna akoi gi hingbagi thak na karai da lehowa akoi gi economy na karai da social lak paibina singba sigumba mayam sing ase yamna statistics yam kupna minutely madu nainabiraba ngamba adugumba leader mayam se akoi na mikhal gi matam da mihut oina akoi na thagat pasimati changbrai na khali ko aduga bemana habiba ngasi jantar mantar da khoi gi INDIA block na Manipur da May gi tarik ahum dagi orba male tholakhiba irang siga mari lena ngasi phawda lamdam sigi miyamna awa chaiting kayam nangi base masi yengba ngamdadana masigi matang jita khangba ngamdadana Bharat ki Pradhan Mantri unanaba Home Minister unarakanda yamna kupna nainaraga waroshin ama porakna bagidamakta honazariba kangbu singsina ngasagi Prime Minister unasi yaraktaba Home Minister unasi yaraktaba even Bharat ki temple of democracy hairiba sangsad sida
parliament kogi lok sabha da su rajya sabha da su ani maksida khanar bada charang na dana ngasi bawda mafam marang khangdana laiba mayam ama sigumba mayam sing si khalura kanda ngasagi pelaktraba leaders sing asina kari torudo noina ultimately they took a decision to protest or to organize a protest mayam jingsigi manipur mayam jingsigi awaba se phil to birakanda makoina delhi gi jantar mantar da lebak sigi mayam da aduga moreover parliament gi sathariba session jida asoba sapu ma piba ngamnanaba leaders sigi not only ngasagi bjp gi sarkar da sungsinaba da yauriba singsi kaktana tana luching ba khudang mak singsida sapu mamam piraga manipur da thoiba gotona thodok wathok se sini haibase phajana convince to bangamnana bagi damakta changsilakiba khongjang sidi phai haidana ai ahan bagi round sida thamjage okay jayam nungai je akogi akan ba pressure ma pi na bagi damakta akogi changsilakpa khongthang simakti akoini yam thina akogi appreciate tawi haba wafam du thambiri ozana ai oza Bishwanath lakjigi oza Birendra su yam phajana thambikre akogi project parliament session phaming gi manung sida habatare mapungena Manipur gi issue singsi angamba thakta akogi pukhala kanda loishanna ba hotna bagi changsilakpa khongthang amani haina koina hadaki ada phamiba Bloc ki protest hai pade Delhi da sigi koi sumaina loba yarabra sigi mami tai haina hai koina khanba yabra oza kamai thambini kamai loba ngasigi akoina sangsin jariba kogi protest se si jikti koigi de sunate tongan ba political party dagi mera paibi ima sing dagi chhatra sangstan mamang da aina thamjagi badu parliament sida akoigi hojik phawbada manipur gi discussion se sigi khananabagi namakta akoigi hek ihan hanba numitu maktada tang kun manga se simaktada akoigi amadami party gi mp ragapchada loina na akoigi cpi gi adugumba mp amaga anina submission tawbani adu khanabidana dum hojik phawba dum khanabidana ezon tawraga manipur gi matang ji pukhnaba hotnabada tongan ba akoigi political party ki south ki even the regional political parties in gi leiriba tongan ba south ki mp mayam na su akoi gi parliament ji da puthok na baina taksin ba da hujik pawu puthok pi dana leiba se si akoina si gi leiriba puthok ta na khanna dana leiba se masi aina sum khanjabada manipur miyam gi akoi gi magi sentiment se magi leiriba wakhamon ji karino haibase masi akoigi parliament ki adugumba india laingak sina hairap akoi yengbra haibase sigi wakhalon amaga mami ta jai adunani akoina hujik delhi the not only the india bloc not only other political parties not only the civil society organizations students not even the akoigi manipur state ki leiriba akoigi bjp ki mla minister loina party gi leiriba akoigi president secretary leader mayam si yauna akoina hujik phawba prime minister unajage manipur gi rang si lotion bi waidana taknarak pose una ba hujik phawba pibi dana thambi base si akoi nungaite manipur gi rang si lotion nanabagi damak even the bjp yauna phawba protest even tawbadabani moi atopa political parties inga punna tawbada nungaite haibiragasu manipur gi miyam gi dam khallaga hujik oiriba waraba economy da education da socially politically khudingmak marai saithara ba timing sida manipur miyam gi kholau du puraga chatlaga agoi even jantar mantar da bu natte parliament mamang da adugumba bjp gi adugumba lainga state ki library base sigi lusing basing moi karyakata sing president secretary mayam jing je huptana sarlaga adumba protest to ngasi india bloc na tawjari base sigumba protest to makhoi gi su tawbum thokpra kari damak tawbum thokpa noina aina khanjabada manipur miyam gi kholau puraga taksin bai base miyam na khallaba miut sing jigi daita neba adugumba daita du neba hujik responsibility du neba accountability du neba hujik india bloc na akoi protest ma ngasi akoi jantar mantar da koina pangthok sari basi hujik yeng biu leiriba
Manipur gi huzik oiriba phibam se koi thamoi yamna sokpa nungnang ngai oiba saji asiba amada nungsaga sawunga akhoi saga dabagi shimadaga munnaga dabagi ngaibodo adugumbagi phibamda ngasigi Manipur se oire iba singda tokai tokai taningbagi mairina ngasidi singlong kaya adu lamai saksilakpana Manipur gi tampak yoksilaktana adugumba lamaidu da punna sakhraga akhoi gi furup se himkigadra akhoi je makhatana Manipur si da laibang ngamkigadra haibugi question bawba ngasi akhoi hangninga eba akhoi huji hingigadra maitai Manipur da lairiba maitai jing akhoi hingigadra haibu question je yamna chawbu question namani sigumba question Zigi pokum piba ngamdaba ariba furup kaya kaya ngasigi pitribisi dagi mangi base masi akoi uraba neba aduna tungi yumbi mayangi dama khanbiraga tungi mirogi dama khanbiraga hojik leiriba tangdu leitadraba asigumlaba Manipur gi phibam se masi laksin nanabagi thabak thorum kaya government na paikhatpam thoi adugumba thabakshingdo paikhalaktabadagine ngasi Manipur gi miyamna tongan tongan political party na CSO kaya na ngasi laur ibasi government je India gi oina federal structure ni Manipur government je Manipur gi lairiba praja miyam gi di mapini mapani akhoi na lawum thopuni state sida lairiba government miyam jigi amuk mapi mapadi kanano haiba matamda center ne aba adu oitadi state government in the center to Salaga, Kolaukayaman, Lawum, Topra Hibase, Masigi, Wapumzi, I Bukasage, Loina, Toy, Iransi the Natana. 2001 census Manipur Apunba population 23.94 lakhs never, 94 lakhs never. Matamduda, Maitaja 7.51 lakh ni. Aduga. Atopa migrant workers in 7.04 lakh never. That is in the 2001 census. Based on the census of the 2001, the Maitaiga Mapandagi Sangakpa migrant workers in the Masungje, Kianari Bugi Sangje, Shuknagi Masankarakatung, the Nashil Ebb. Adugum Lava, Kanglup, Adugum Lava Purup, Adugum Purup Singdo, Kananagi the Makanatra, Ngasi, Lenga Haidana, Lady Base. Furup ki khena ba maitai ga kan bi bhai nate lairi ba furup khuding ma kan bai ba se lenga ki mathau ni tabu tabu kanglup amabu nomai na kap tana sum hatpa akhoi ni se sai jab nate pien da bo koi phongdok jab ne ba paikat bam thogu thabak to paikat piyo ba ngasi akhoi na government da pien jadriba nungai triba both state and the center kari gino haiba matam da Lairiba Hojiki Iran Zida, Miam Nazuan, Kambirabani, Aini at the high highway weapon to Nazade. Kangup Amada Sumna Ayaba Pira Piraga, Kangup Amabu, Nome Sindonda Punsikayasum Pikan Nan Bagi Adugumba, Lalong Amagasum, Satarevase, Masida Langana Kanmanam Dava. Tungi miron kanana bagi damaktani tungi miron kanana bagi damaktani hairaga nomai kapaga mibu halla ga sumna laibuduna yengaga laiba karam miron no ba khoi kandoisi sumna gi thani pan da ngairi ba tayung pan gi awaba nungai masak khangri ba angang bawa yaugra ne ba adum ba phibam sida karam tungi miron no sahi ga suba natraga pokko da ngairi ba karam kanagi karam miron no huji khoina kangni ne laulai ri sibo Kangado mo kambiro, Tamosha na kambiro, Tabak Pakat Piro, Kara, Ting Lena, Tamalena, Akogi, Action Gara, Tobigani, Hibiri Bado, Tobi Yoba, Upi Yoba, Akojo still, as a people of Manipur, it is our responsibility to support the government. Akogi Daitani, Shukuval represent Akoi, the government is the Nande, non the government is the Koi say de, Matana Matamna Puratana. Tawunam the Bagi, Lairiba, Tawon Kayado sum Uturak Poduna, Pian the Vanangasi, Prazamoina, Lebaxi, citizen Namoina, Quishuna, Wapumzing Tamapane, Masida, Warobiga Nova, Bharata,
Manipur na tille tillaba matungda Bharat ki leiriba karamba state ki thaksida akhui Manipur je pukhatpirage karamba phigam da Manipur je thambirige aba aduna sigumba tungi miyang sanna uba furup kangadabado blueprint nama thambiyoba roadmap ama sambiyoba chinna furup kanba yaroi thabak na oina upi wa wafam je simai thamjage yam phazan thambiri oza ai mati am tanga kano tawza hoge oza Bishwanath oza hujiki akoi gi ngasi India block ki koi gi luching basingna jantra mantra da akoi gi farm ki ba wakat me farms da haiba tare India gi Prime Minister Narendra Modi na irang ngasi loshana ba Manipur thoi bi irang ngasi loshana ba akan ba meeting changa tawbani aduga akoi gi lamda masigi Chief Minister akoi gi nongtumbam biren si pham thadokada bani haiba akoi gi demand sing haiba tare masisu yauna koi protest chathajaningi mati am tanga koi tentang oza Bishwanath oza akoi gi huji Chief Minister pham thadu haiba gi wa pham se haiba tare kano dasu thakra jigi mamang dagi haiba tare lenga puminariba akoi gi cabinet minister singi manung dagi pham thadu haiba gi akoi gi yamna kano haiba tare mana da big wafam mayam su laibagi sigi pham thadoga ko irang kilo shiladra pham CM resign to busna is this the only way to bring solution haiba pot mayam su hangdari haiba tare mayam laidi bani aduna ko inga sigi pham ki bokat mi pham su India block ki site gi Chief Minister ko nong thamba birem se pham thadu haiba wafam si masu ko ki mekseng na palli haiba tare swai matang de ja kamai thambiding si moje masi akoi gi miyam na natraga atopo political party na natraga khoi gi moi party manung na sidi launa bagi khudong saba ma pi base masi pi roi da bani itihas da sum koi yeng se ba ko hogi ba matam da koi gi pitribi gi leiri ba tongan tongan ba lebak sing ji da luching bo na leibiram ba adugum ba luching ba kya se magi jati gi Kanglup ki Fagat Nabagi Damakta Lanai Ojaba Kaya Taduaga Akogi Kanglup Sindugi Damakta Fananabani Haradi Masagi Adugumba Akogi Ojaba Mayamdo Taduaga Loina Miyamda Miyangi Fanabagi Damakta Tobiram Bangakta Neb Huziki Yang Bio Adugi Tadu Evolu Singo Aduni Ngasi Akoina Ngasiba Wakoina Sintana Regale Horisi History hujik oiriba phibamjini tungda wari oina lina hogadoribasi adugumba lina hogadoriba wari duda mingsat urong ama thambige haibiragadi masikmaksu tangai phadabra haiba khanjai mase matamna purakpani oiriba Manipur gi irangi phibamsida leiriba masak hongaiba mawong mayam sina akoigi sigi kholau kaya si laurakpani moi masen manungda bawba akoigi Pien da bagi kholau kaya laurok tana news ta karida electronic amdi print media da akoi gi Prime Minister da si bisilami adu haiba kaya ama koi themna sagi adu masai kari gi damakta thadopam thoi hairak taragadi akoi gi maming tagi piba adugumba mihut ki sarkar na maitai jati gi natraga furuk ki tungi phire piba ngamoi amadi tungi yumbi kan mungamoi haibasa masi akoigi achet ba thaja jabane ba masi aina haijaba nache hujik leiriba lenga ase si khong khut pullaba mi amabu pukhri da pulda thadaraga iroyu hairagadi karambo misakna iroigadoino adugumba phibamdudani akoigi Manipur gi lenga na leiribase haibase masi akoi mamang da phungdok pigi bani soidana tabiranguni joi khanjai masi aina haijaba nasade ba adu etadi adugumba akoi gi supnagi maming gaktagi oina thamba lenga oibiragadi pulappunna pham thadoga miyam gu punna saminaraga Manipur gi tungi miro kanbaduna hiena phabra haibase masini aina swai sida aina thamjaning okay zayam nungai je akoi gi khongkhut nselaba dongna kemta akoi gi pangthokpa mathau tawba ngamdana akoi gi daita lau bangam daba aduguma makhani gamen am oiba taragadi akoi gi
government ma leire habagi adugi phamdo kolaga leide surukpudi akoigi phamje thado akanda praja singa punna jatminara kanda akoigi solution purnabagi lambirum changkimjana hena phangani habagi in that sense akoigi chief minister si pham thado kadabni habagi form se leire oja birendra da mulaktige oja khoi ngasai oja na su khoi thambi ki beda akan ma pressure pi bese akoigi irang si pukhatla kanda kan ada pressure pi bese makti yam phai yes we do appreciate am phaba khongthang amani khoi thenglaga su thengbangan bai form duna khoi tongan tham khra kanda oja lakchaning badi khoi hujiki pham khriba ngasi ki chathaki protest na center gi cam attention na chaga meeting gi chingsin bangam gadori bano kayam gam effective oi ba khoina pami ba haiba tare response phangadori bano haibai wa form sima lay aduga madumak kano tawdragadi akoina khali basim phangda taragadi akoi leptana kamaina pressure pigedagi heba form simasu koi hanbadi yadamdana thoklei haiba tare soi matang gi oja soi gi areas daida akoi gi oja gi suggestion aida kari to honing bade lei kamain thamini oja bema akoi gi manipur da tho ise it is between the indigenous and illegal immigrants ko mahausadagi mafam sida yelhomi oina leizara abasinga mitop changselakpa singa conflict ama leire the same thing in state assembly also ruling habam lay opposition habam lay in the parliament also there is opposition there is ruling ko ruling gi member sing lay opposition gi member sing lay it is a natural of the opposition parties just to make a voice against the ruling government ko ruling sasan pairi ba lengak tu pairi ba dugi mayokta miyam gi awa ana mayam ama puba kholaw ma lawba hebasidi birodi dol sing adugi achauba magi khwaidigi tawde yadraba thodang amane ne khali bharat sarkar na kharadi soidana tagani tawbudabu karamba mongda kari tawrakadage habadudi it is up to them taraktre haragasu hojik sangsalliba chungsinnaba kangbu sing asigi political parties sing sigi think tankers sing leaders sing gi kokta anobo innovative oiba idea mayama strategy mayama semaga khongjang kaya amadi changsil lakhini hedana khale ko tasingbadi bema manipur si wadi amware ngangiba ain ngangiba si taningba khara amadi leramgani sauningba kokthong amasu leramgani ko kana amana yamna wai kana guma amana yamna nungai ba su yawi ko yum kai phura dalan mayam saba kana gumba khara amana khudong sadaba khudi thiba karigumba phibam ama khaktagi mayum makai bo yon thoktana sumain tawdana mayam ama leiba even hojik se yango manipur da chorchanpur dagi more dagi kangpopi dagi ikau bazar dagi yangang popi dagi tongan ba mafam sing dagi mogi pongna pham oriba mafam da ihou si lakhiba irang si lakhiba dagi leiba yadadana akoigi relief camp sing de leiriba mama mapa sing sigi macha masu sing se hojik se parkha thabagi matam ne bai bema ko parkha thabagi matam sing ja class 10 thagadaba angang sing graduation thagadaba angang sing ko makhoi gi tuition fee thiba ngamdabagi madigi form fill up tawba ngamdabagi madigi makhoina se moirang da tamba yawi adudagi di imphal da tamba yawi nambol da tamba yawi atopa jiribam da tamba yawi ko boro breka dagi jiribam da tamba su yawi silchar da tamba su yawi ngasagi in no da relief camp sing da leirabanina mogi parents sing guardian sing dudi subam nombam leitabanina macha jingi prekha maya yorupagi phi thibangam daba tuition phi thibangam daba madudagi form fill up ki paisa puthokningai leiraktaba madigi parkha kamaina thagani kari tawrakani haibagi waba mayam amasu leitabadi nateba hoi district administration na zonal education officer singa tanaraga manipur sarkar gi mukhyamantri gi makhada natragana shiksha mantri education minister gi makhada natragana council of minister na laukiba cabinet decision amagi makhada tongan ba thabak mayam amadi packet pirambi yai tawbudabu ngasagi mama mapa singsida awa ana amadi masajing sigi khalluba matamda mathamoi se makalam jadaba nungsung janaba mayam amadi poeba ko samna harasi akhoigi
irangzina saiting saipu yamna phangjadaba mafam imphal gumbada leiba mafam amadadi angang amana kamaina larik paramgani ko phajana ma attentively with a very devotion or dedication amadama larik paramba yaba, whereas a students who is living in the relief camp of Borobeka jiribamgi Borobeka da leiba relief camp da leiba angang dodi kamaina larik paramgani maramdi hairiba mafam dodi itatatana laitana nomaise kapsandana khochandana leirabaneba punchibu hingnababu khalamgadra parikha thanababu gi larik panababu honaramgadra awat apa mayam ama leibadugibu khalamgadra angang singdugi mental health anxiety mayam ama leiramgadaba adugumba mayam ka uruba ko adigi ngah laitana khogi stage ta chipet kari hani ngah leiraga amuk lep amuk keno tawrega da chingkhong chingya daga som kapsal khopsal laktana tawrega senthok lambi leraktarba adagi business establishment adagi lalol itik ama singsida khogi kang khong chairakpadagi punsi si hingna na bohonarakpada senje tholaktarbanina madugi awaba maipunaba mayamama for example ibema awaba haibasigi mayamji khalluraga neba ngasagi luchingba mayamjing asina jantar mantar daga phammadana bharat ki संविधान की मखादा लेरिबा प्राइम मिनिस्टर ना अदगी होम मिनिस्टर ना संसद ना मणिपुर की अवाब सिददी मिकप मिराव खोन थल्लबा मणिपुर की सिगुम्बा वाकत मयाम सिंग असिददी नोय मयाम खतदी ताबियो कैदोगे न संगसलिबा खोंजंग से मसी मयाम की अवाब सि उबगिने न खल्लेबको से खुदम ओइना हाइजरबदा अइना सुम खंजबा मतम अमखक लै जिरिबाम सिगी ख्वाइदगी फजबा सक्तम से जिरिबाम साइड खक्तगी वानतेबा आई नौमसो आई हाइजग्रे जिरिबाम की डिस्ट्रिक्ट सिगी पाक चावसी 232 स्क्वायर किलोमीटर नि हाई इट इज रिपोर्टेड को out of 232 square kilometer 70% belongs to Borobreka subdivision sida 70% si Borobreka subdivision si manung da lay hai sigi tanga ba species mayam ama ko fauna and flora ko gi somda phangidraba ipa ipu gi hakta marang kaina leramba mayam somda di masak ugidraba mayam du Borobreka da mayam ama marang kaina phangi madu puna maksing do muddana ba manghandana ba gi damakta leiriba ko gi iron ngangba aigi pijet saksa manaba adugumba ichini naw mayam sing aduna karamain tawrige da ko mogi mathmoi da moina tattana hangjaba malayaba akhoi bu sumaina punchi se sumloradra haibama karamba matamda manipur sida santi hanjalaktana mahuksa gi phibam da khoibu lei tangdu leitana leiba ngamgada ge haibama hojiksi makoidi akaknaba numit akaknaba matam natana moina leiriba sigi maphamda thokpase sungya yadeba CRPF na suyade Assam Rifle na suyade Manipur Police na suyade district administration na thokpo hukum amagi matung ina madugi makhada su ngasagi inmate sing leiriba relief camp da leiriba isini now imai ben khuding maksing si leiriba relief camp tu ki wang mada salandeba moigi amuk ngaktang thambiroba moina taba kangbu mayam amasu nga machaninge karigumma matawninge hedana bazar chatpa matamda kaithen kaba matamda ko lambi de gari mapung phana chelaktaba chathok sasin de khudong charaktaba masira santi haibadubu nomai kapna belep khraga chathok sasin bawning kham ningkha tamda chathok sasin yaraktaba kaithen ama kaba phangaktaba phirol ama leiba phangaktaba masibu santi leiriba haibadura haina makoi gi wakhanda yamna tattana they themselves ask it moina adum hangjadana punshigi wahangi paukhumje moi hangdana adum chachariebako yengo bebema hojik Borobreka subdivision gi relief camp ta leiriba isini naw singsi karimta sudrabaneba subam nombam leitrabani makoi singi tamakta akanaba thorang amoina Manipur sarkar na ko small scale industries ki makhada yempak saba somchit saba thumok saba lu saba
adagi atai atai handicrafts ki makal mathen mayam amakak sahandana apik percent pam kharaga thadadana makoi sing digi punsi gi lambi senthok lambi ama piba yanana bagi dama sarkar na adumba thawrang ama pakat piba sunate hojik se makoi da dugumba khudong saba mayam amaka piragadi makoi gi wakhan se ngasai gi kari haini mamangai hingamba punsi do adumaini hingba phangaro drakaina nuksuk nungjanana wakhan jida chamamna leiribdo adugumba khudong saba mayam amaka piragadi ko khara kokkadraina khali adugumba awa ana nangiba mayam singdo madugi kholaung neba ngasagi jantar mantar da chatlaga makoina puri se bema you are also from Moirang and my village also quite near to your Moirang gi Indian National Army hai na INA gi stage da nuksiba amna ningsing yumbi makak leiba leiriba ningsing yumbi sida ko urdu londa maikai mari sida phajaba wahi amamam iba phajaba wahi urdu da iriba se maitai ronda sumaina leiba pukchel khojen manaraba nuksina na laminaraba kathokpa ama yauraba akhoi masen apunbagi pangal ama leiraba kanana khoibu maithiba pigadoino haiba yam phajaba wahi ama hojiki moirangi aini da leiriba yumbi ruda iraga thammeba it seems we have forgotten it akoina mase kawbudong taweba bema yango taibung pan basida leiriba jiba pan basingse makoi se makoi masana masaji sajadeba se kana gumba mana karigumba jiba matonge hui thonge na khalasiko hui si hui du da pizaba matam da charoyeba huina hui cha deba ko moi jiba du ni masaji sajadeba ngadi ngasagi pat ta leiriba pukri da leiriba adigi turin da leiriba nga singsidi nga na nga chayeba sumaina sum taweba akhoi masen se nga na nga charaga makhoi masen loisan na badongna akhoi masen se loiki gadra haibagi awaba masu akhoi gi wakhalonda phawdabadi nateba ko aduna tan aroibada aina nga ani suba round gi aroiba loisalak pasida aina thamjaningba amakak lei hoi there are different kinds of crime sangsar sida akoina Bharat Barsada leiruba kaurobanina Bharat Sangbidan ki makhada crime haibasigi wahan thok mayam ama pi ko kidnapping toba extortion toba rape toba sinna singba mi hatpa khotpa sumba mayam ama lei crime ama hairiba leiriba crime mayam singsigi manungda kwai dagi oiba biggest crime di kari noita di aina leiriba aigi irei pak iramdam do adubu singnarak pasingdo madugi missing do neba quite chauba crime taurise makoi singdo ngasidi kari haini makoi sing duna taurakpa thabak mayam ama ngasi bawda establish authority amana makoi gi mathakta it seems no stern action is taken up lawda budong tawi adu ragadi Manipur da thoiba irang sida matam amada ngalingi matamda Amit Shah na haikibale Honorable Home Minister sinako chingdana aina yenge sasan je administration se aina tauge tampaktana chief minister tau haibase masigi wahan thok ama manungda underlying philosophy ama leibadong na tawi habi art di karinoida chingdana aina ma chatnaba tampaktana aina ma chatnaba gumba ma tawebako ngasagi ching mandadi open jeep amada natragana shaktiman amada garida gypsy da khulai full pure kanda bom hapchilaga ama tauraga chaliba kholiba central security force mayam amagi mamang da chaliba makhoi sing aduna micham mayam ama halakpa do bawda makhoi gi mathak sida ko karigumba wafam amata ngasi bawda khoi tampakta leiriba mayam sing siki pena naba oiro makhoi gi mathakta karigumba amta ka lokhatana leiriba Bharat Sarkar sinane ngasagi jantar matar da chatlaga luchingba mayam amana Manipur thoiba wathok sigi karigumba sapu ma pi kani edana chatliba se sapu kharati pi ba yai but hojik Manipur da miyamna lauriba kholau sibawda tabi dana tumina leiriba sigi yenguragadi thoidokna yamna effective oiba ama khakti lakani haibase itha thajade na thamjage yam nungai je oza yam phajana ai ozana thambi akhoi gi safu kharadi akhoi gi tagani kharadi pigani haibagi akhoi gi madu expectation di lei madu yam namak mayam na huji
irang se amna kallabani haiba tare thoiba irang sigi akoi intensity se ka haiba tare akoina pame bisi makti chapchana moina response ro kan haiba gi thajaba du makti akoi gi awat pado du mak leidi yam nungai jai oza aroi be gi si oza Bishwanath talak se gi oza hoi tendang thambi oza akoi gi kanu gi ngasi gi thoram sida haiba tare ILP gi chahi manga suba gi pangthok ba thoram je chief minister thamki ba I kenom tang ko tau se gi maroina akoi gi lamdam sida khundaminari ba yelhomi mayam sina pumna magna amatoina akoi lepmin ban numit da Manipur gi irang asi loi khigani haina chief minister na akoi gi phongdoki wafam si masida seng harakanda lamdam asigi akoi gi irang gi lotion ba natraga mayam sigi apun ba akoi gi pulapna kan watorok pa haiba tare apunba adagi long phurup sing amatoina punsin ba sisigi adagi irang gi loshilakna ba hotna ba sigi daita sisu akoi gi government ki yamna chawba khogi daita dumak so dumak leidi do masi yelho phurup mayam sina punchilaba matam du da koi loki gani haisi masi kamai no haiba wa hangsi masi dum hangdabina de mayamna dum khogi statement je thoki matung dagi dum hangdari haiba tare duga government ki akoi magi responsibility haiba tare sima ku chawna leidi banda magi responsibility sina kari no haiba wa fam su dum lai kamai thambi ne ozar hoiba gi koi gi honorable chief minister na thambirimba koi ngasigi function du da thambiba usiki wafam pukot pirak ibu wafam se yamna phajai koi apunmana pangan ni sidi koi ne kangak padagi lesu tamba hor padagi unity is strength ai si adum koi lab adanga sai kwai dagi luri base adugi apunbagi saktam mama sagat na ba hot na ba hai base sida hojik chief minister na thambi gi badu akoi gi tongan ba Manipur da leiriba koi gi phurup kanglup mayam si amat oina pullaganda irang si loina na bagi lambi ama oigani haibane ba ko adanga sai luri ba wafam di punba natraga punsinba haibase si karam matam da koi pungadagi haiba matam da leiriba kanglup sing dugi pandam do sab manaraganda da koi apunba se ngamgane ada pandam manadana koi punba yaroi hoji akoi na political party tongan ba mayam amada koi leijraga su akoi gi wakhalon da magi political party gi ideology tokai leijraga su we are still standing in the idea of Manipur apunba Manipur amagi wakhalon da akoi lengdana leiri se sumaina phurup mayam ji ju punna leiminna ba ma change adugi pandam manana samin nagadaba adugumba amata waina akoi football sanaba matamda goal gi leiriba post da football du moi tarama thoijina ngang ngai chenjilaga kauksin gadabagi goal se hojikti adugi goal se masoi purup singjegi masoi tare aswai ji dani akoina akoigi a people gaena akoigi Manipur leiriba kanglup kunthra ga manga se sigi leiriba kanglup singsina apunba Manipur amagi wakhal londu da sapminnadana tokai ba magi oiba kanglup tugi pandam mamum loina tangkhaladi huji yengbiyo ba jungle laina koina uriba sida manung sida makan kaya gi uwa hauri uwa mayam ama mana masing leisu mayam du hobuduna punna koina yenga kanda jungle sineba oirisi tawbutabu sina khongnang ni sina yongchak ni sina hainong ni adagi sina wani tongan ba hauriba u mayam dugi magi oibu masak singdo adu loina puthora aga sum thamma agadi akoi jungle du oirak pangam moeba adu jungle du maina punna lehan gai taragadi hairiba uwa mayam ma hauruga semibado adu maina akoi purup singji su loina tasin khomjin mam hojiksi changieba singju je koi yeng je koi ne am hauna anari ba singju je tongan ba singju gi masal mathel mayam am lei ne ba adu pulap tu punsin laganda natra singju waina oje akoi oli se adu singju gu maina akoi gi tongan ba masan kaya na leiteng ba Manipur gi purup kunthra manga indigenous sina sab yungna punna lemin naraga akoi gi idea of Manipur si kahen na thammaganda akoi gi punna sangjin minra kanda ne ba koina apunmu Manipur gi saktam mu sagat pangam doisi adu ngasai adugi sagat kadabagi lambi do
मागी vested interest कांगलुप की जात की मैम जिंगिना सुम कोई हेमल लखी बना ngasi मसेट ताना मणिपुर कायरक नबगी फिबम ओहे लई जा मसीदगी अकोई पुन्न लेमिन नरगा थिंगो वम संगी नत्रगदी मणिपुर की तुंगी मराइबक इमा लेबाक सिगी तुंगी मराइबक से अकोई मफम खंद्रबा अदुगुंबा पलेफम लेत्रबा मराइबक अमा ओइगनी हाइबसे मस अई थाजजबनी अदुना अकोई पुन्ना पुनसिन मिनरगा अकोई अपुनबा मणिपुर अमगी वखलोंदा अकोई मणिपुर से मसेट तागदबदगी कायनना थमनबो से हवलैबा अकोई नहा मयाम अकोई लैरिबा अहन नमनगी लमजिंग मखादा पुन्ना कोई होटना मिनरगा अपुनबो मणिपुर मा सागत मिनसी हाइबा अपील सिमसुई तौजे याम नुंगाइ जे थैंक यू सो मच अरोय बगी से जाबिरेद्रदा ओजा कोगी येलो प्रूफ मैम से पुनः पुंजिल कांद लान से लोशन खिनी हाई तब तब अखोगी ओजा बिश्वनाथ थंबीदी अखोई अमत पुंजिल पाइजे ओनली वेन अखोगी चप मानब पांडम दु लेर कांद ओइदुनी बेस्टेड इंटरेस्ट तोंगान बदा अखोई वर्क तौने खितादी पुंजिल पाइसे मदी अखोई ममी शाम पोदम ओइदौरी हाइबा तारे स्वाई मतंग के ओजा कमाइन थंबीनिंगी पुंजिल पसी ने लोइगेन हाइबा फॉर्म थंबीदे तादी कमाइन पुंजिल पंगम दुनो तोंगान बेस्टेड इंटरेस्ट की आइडिया को मणिपुर से कोई कमाइन पुसिला कांद प्रूफ से अमत पुंजिल कांद हाइबा तारे चटमिन बाय यागनी कमाइन थंबीनिंग ओजा इबेमा द ग्रेटेस्ट इज लव वाइना मले मियोब खोई ख्वाइदगी सावबसे धर्म से करिनो इतादि नुक्सीबनेब अइना मियोब अमो ओइना पोइबसे मसिगी पर्पस ऑफ लाइफ अइना ngasi हिंगिब पुंसी से करिनो हाइबसी मसी इसा इसाना खंडब खरदा काले हाबिगी अर्थदी our life now, our survival now, it is nothing but preparation for a next world. Akoina mathangi sangsara ma semam bagineba akoina ngasi hingibse. What we feel panic. Akoina yamna thamo sida mipai jari ba pakat jari ba wazari base karino hairagadi ngasi television ki channel khudimakta कोई स्पीकर ओइना पैनलिस्ट ओइना फम्मीबा मयाम सिंग सिदगी ngang थोरकपदा मणिपुर की मियाम न क्वाइदगी तानिंगम गदोइसे करिनो हारेदगी इरांग सी लोशनबा याबा करमाइना शांति पुरकदगे अथुबा मतम द शांति पुरअगा खोइसे ममांगगी पुनसिदो मदुदा हिंगबा याननबगी मदुगुंबा लंबी म पुथोपा ngamba नुक्सीबा वाहि ngang सिंगदो मदुबुनेबा मणिपुर की मियामना होजि याम कन्ना खौरांगना डिस्कशन लाप खुदिंगी ngairaga tanari singse aduna aina thamjaningbadi atai yamna Bishwanath na panbire ko atopa eminent personalities, not only the personalities of our own state, wang madigi mayama manasu mot kayama pibirak mayama malaiko adubu akoina feel to kharadi karino haraga ngasagi akogi purpose of life se miyoba am oina koina pombagi art se karino haragadi aina tattana haijabam lay we are not born for defeated akoi maithina ba popadi natte karigino haragadi ko those who remember names and whose name are the worth remembering for. We remember now irabot lamyanba hizam irabot khoine ningsingni be tikan rezit ningsami. Why we remember them? They fought against the mighty power of that time. They sacrificed their life for the sake of whom? For the preparation of the next world. Akogi sangsar je semam nabagi damak makoina makogi punsidu thadokeba. Same thing, French Revolution, the Hari say, until and unless all the citizens becomes the soldier of the state or the nation, mipum khudimangna magi ponopam lamdam dugi lanmi mamam kathopang but lammi positive way amada ngasagi ipai posing aduna akoigi great potential people sing aduna tawramiba khudung aduda chap manana koisu mathangi sangsara ma mathangi future amagi damakta akoina lakador ba future dugi destiny shaping of their life ko madugi kariyani khongjang amakta madugi line of thinking amakta philosophy amada ideology amada akoina ngasi ji adu adagi wakan loina thadok aga adumaina sangsil lakpa taragadi ko aina ngasi wariba
mayam no wanari bus ate kaim na teba bema Manipur society da lairiba maitai masa ayambana other group also ko atopa community gi mi singsu masa nupa ma nupi ma angang ama anatraga ani sidagi pok natana masing yam pok na dreba thaina mamangai dedi khoi gi ahal man jingjena angang taruk taret pok na rami ko haujikti nupa ma nupi ma pok na reba irang je lakpa matam dagi di akhoi gi phibam se kamaina orake yango mama mapa na angang ani kha pokpasi nupa masa si mapanda laik tamalani nupi masa su tamalani doctor orani air hostess orani tongan ba karihani ways of life section of life ta satkrani works of life ta chatkrani madagi di atopa jati amda lohongrani nupa du su atopa mafam amada thabak tawgrani somdadi mama mapa do aging kai senior citizen ora ani makoi gi damakta mateng pangbina ba kana jiba ma lera roi hariba ko sumain tok dana khoi sei sotha bagi chang se sum mi masing se adum handara abane ba maduna akoina hojik akoina phauga da basi atai karino haragadi akoi gi ideology akoi gi philosophy akoi gi phidam karino aina laib matamda akoi gi ipa ipu sing layoi graba nonga khraba akoi gi damakta ngasi gi Manipur sembiramba akoina ngasi ba chauthok sariba makoi sing duna thambiramba wakhalon do madudai duda madu puna maksing do akoina thabak oina ontho kanda Manipur gi phajabagi saktam je ipa ipuna thambiramba ityas se masi kaihandana Manipur machet tahanba yaroi haina akoi khuding mangna madugi adagi na loina ma kaukthokna raga tholakpa matam apunbagi saktam ama sagalakpa matam do ai ngasai moirange aini da ngasai gi yungba pillar ama kata adugumba phajaba wahi mayama ma ududa iraga thele haiba dumaina nga charaga khoi masel loisin da bagi mahuta akoi gi damakta ne na tholaiba mayam singsina su waraba mayam si gi damakta akoi leiri noi gi damak nokoi natu na man sokaloi nokoi nungai na layu nakoi awaba leiraga su khoi da hayo khoi na mateng pangani khotkani na songthoktana mayam sigi mamita mapi tadana pi kangdadana leiriba puna maksingse masigi thamoi si pena na ba kari kumba khara sauthok chaningai oba khara ka taura agadi ko mayam si su pen gani aduga singnaba amakak laiba singse masidi kanana great advantage loge da akoi masel sidais da wari sanaba matam every discussion amada wari sanaba matam da migi wakal loksing ogi getoba mayam ama akoi na arono tuk mayam ama puthoga ngangnaba dusu kadiguma matam da adugi amang basu laibrai na khale aduna akoi na amana amaga warong na bagi adu ada laiba loina mak wakan kaukthok minaraga even amukona so hayeng si miyan ya joba rally ama silibani madu amukona khudong chaba longna bagi nate lamdam sida mamanga gi leramba phacharaba nungsi chana bagi saktam do ngasi su adugi damak lepi madu kahen ba yaroi madu kahen danana ba thabakti power haiba sakti haiba leiriba pariba na koi khudimang na tawro uko haibagi pandam mamada hayengi khongsat asi satna nabagi damak sem sara ibani aduna akoina apikpa wakhalon amada natragana vested interest amada tawbase punamakse my personal interest is not important public interest is more important haidana kozida akoina punna sangsin minaraba by forgetting all the differences ko madu oiragadi we are supposed to achieve otherwise hojik leiriba phibam sidadi akoi kari phibam dal oigadage haibase thamoi sida tanik pa matam amani aina thamjage okay oza thank you so much oza yam pachana thambi akoi gi apun bigi haiba tare isa gi vested interest na tungoinara makanda apun bigi oina changsin ba khoi sina su khatang chauthok na khan bhai tare madugi yamna mak tangai fadabdu su ozana thambiri adugo huji akoi gi government of India amasung government of Manipur na hujik tho iba irang sida akoi gi chap chaba tangdang ba ma haidaba tabak na uttaba masimaksu akoigi yamna laibak thiba haiba tare mi akoigi praja miyam sida yamna khirang khoisau hengat hanba adagi akoigi yam chamamna ba chayetna ba kan situation ang phakta thamba haiba tare ana hujiki irang chi akoina yam thuna woroisin purak haudraga de athugu matam da haiba tare ta sengna mak Manipur gi apun bagi saktam idea ko Manipur gi integrity haiba tare simakti yamna akoigi khongpham cha da ba haiba tare madumada dum ta dori bani aduna akoigi sooner the better athuguma tamda akoigi oja Birendra se am bhajan thambiki marudi akoina thajaba akoigi kanu si sakti se sinari ba haiba tare aduguma daita leiriba misak singduna athuguma tamda yamna akoigi isagi oiba wakhalon se thado amakanda apunbagi haiba mideng se thamakanda
changchin ba lakhot pa khongthang dugi tamam tangai phato matam oide haibasi thambidi yam nungai jai ngasi gi akogi dialogue gi program asi matang ase lojare akoi dialogue si pung phan biduna akogi saruk yabi bai tamak tai kai kamna jare panelists ani oza birendra amadi oza bishwanath bu north east window tv gi maikai degi amuka so hanna thakat phongdok jari ngasi gi oinadi akogi dialogue gi program asi matang ase lojare hayeng ko sum soi soi dana pungpham simaktada lamdam ase thoi ba tongan tongan ba thodok wathok sing gi matang da khana nei na gi tanja do north east window tv gi dialogue forum na puduna lakjege miyam sum soi soi dana mideng tabiyu puno pomuka hanna khurum jari Irisa sing kwai punambagi maphamda kariguma paujel ama laksari madudi kanglup purup naidana pulla sei khoi apunbagi saktam kannanaba yelau iram saunanaba apunbagi kholau laurasi malem gi lona india gi lona asuma ILP mission nupi ang hatpa terrorism gi thawong khudak tele phalo satnaba yadaba ek repeal taw malem gi amat ngaraba mioi bagi hak kannanaba gi numit asida apunbagi khongchat apunbagi kholau punna khonjel hauna lawminarasi amat ji thabiraganu lakloi khoi pulasi khairaruisi kanglup purup aigi magi yetnu leganu matam henkragani December gi tang tara aikhoi gi namit International Human Rights Day December gi tang tara mioi bagi hak kanbagi numit asida hauzik thokliba hatna sunabagi thawong ase loisin hananaba amadi apaspa thamjillakpagi mayokta All Manipur United Club Organization amuko Poirei Leimarol Maira Paibi Apunba Manipur All Manipur Women's Voluntary Association Amova Committee on Human Rights Cohort Manipuri Student Federation MSF amasung satminariba loop singa punna sinminaduna Manipur miyam gi oiba khongchat protest rally ama thangmaiban thau ground dagi haujaraga Kumallampa ki main stadium phawba chatchagani hariba khongchat asida laikai gi club singi member sing amadi laikai gi maira paibi ma sing mahiroi sing amadi miyam hupna saruk yabiyu namit asida sarkar gi office sing mahiloi sing lanai sinsang sing khudimak isa gi sintha lepiyo December gi tang tara leipak ponamit ni ayuki pung tara taba matamdagi thau ground thangoi bandagi haujaraga Kumallampa main stadium phawa chatchagadauri hairiba khongchat asida miyam punamakna saruk yabiyu haiduna paujen jabalakchari nungsi jaraba ireisa khwai khibiki maphamda karigumba paujel ama lakchari madudi kanglup phurup naidana punsilasi aikhoi apunbagi saktam kannaba yelhau iram chaunaba apunbagi kholau laurasi malem gi lona india gi lona asumba ILP micham nupi angang hatpa terrorism gi thawong gi thawong khudak tale phalo chatnaba yadaba ek repeal taw malem gi amat tangairaba mioi bagi hak kanbagi numit asida apunbagi khongchat apunbagi kholau punna khonjel hauna lawminarasi amatta chithabiragano laklo aikhoi pullasi khairaroisi kanglup phurup aigi magi yetuna leirano matam henkrani December gi tang tara aikhoi gi numit International Human Rights Day December gi tang tara mioi hak kanma numit asida haujuk thokliba hana sunabagi thawong ase loisil hananaba amadi Armed Forces Special Power Act 1958 thamjillakpagi mayokta All Manipur United Clubs Organization amuko Poirei Leimarol Maira Paibi Apunba Manipur All Manipur Women Voluntary Association Amova Committee on Human Rights Cohort Manipuri Students Federation MSF amasung satminariba lupsinga punna sinminaraga Manipur miyam gi oiba khongchat protest rally ama thangmoiban thau ground dagi horga Kumallampa ki main stadium phawu chatchagani hairiba khongchat asida laikai gi club singi member sing amadi laikai gi maira paibi ima sing mahairoi sing punna saruk yabiyo numit asida sarkar gi loisang sing mahailoi sang sing lanai sin sang sing sintha lepiyo saruk yabiyo December gi tang tara leibak pokpa numit ayuk ki pung tara tabadagi thau ground dagi haujaraga Kumallampa ki main stadium da loisin gadaba rally asida miyam punamakna saruk yabiyu haiduna paujen jabalakchari Nabang Trophy
Angakpa famna nungairaba harau tayamna mamangdasu mai pakna mayamna aduki matik pamna yengnakiba Davang Trophy handakisu state level 9A side open football tournament second Davang Trophy chatliba tha asigi tarik 22 asa sanga yumpham playground da suksoi soidana sanaragani Northeast Window TV na media partner oiduna pangthokadoriba miyoi lising kayana khujing oiduna yengadoriba football tournament asida thamliba prize singdi winner team gidabak trophy yauna selgi mana lupa lakh ama runner up team gidamak trophy yauna sel oina lupa lising humbudra best player khangatuna puning thogat po oina lupa lising ani amadi trophy pizagani loinana top scorer amasung best goalkeeper gidamak lupa lising ani amadi trophy best discipline team gidamak su lupa lising mangagan loinana trophy khutsinagani lupa lising taret kakna entry fees oiriba tournament asigi form submission tawbagi aroiba numit December 13 ta oiragani saruk yabiningba singidamak pizariba contact number 8837411475 amadi 7422916966 da pau phawbirau football bu pamjaba miyamna suksoi soidana asa sanga yumpham na organize amadi dabang boys ka loinana tongan ba manipur gi masak nairaba company mayam amani sponsor tawhiduna sanaga torbe tournament asida meeting taba lakpiu amuka hananing singjari second dabang trophy December 22 dagi suksoi soidana asa sanga yumpham playground da pangthoklagai Aku pemerok